ꯂꯟꯂꯩꯃꯒꯤ ꯃꯅꯦꯗꯨꯅ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯄꯟꯅꯤꯡꯗꯕꯤꯗꯣ ꯉꯔꯥꯡꯗꯣ ꯃꯈꯣꯏ ꯃꯥꯃꯒ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯂꯩꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯏꯅꯦ꯫ ꯀꯔꯤ ꯍꯥꯏꯔꯛꯏ ꯃꯥꯗꯤ? ꯑꯕꯦꯝꯃꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯁꯤꯅꯤ꯫ ꯌꯥꯔꯣꯏꯗ ꯀꯩꯁꯨ꯫ ꯍꯧꯖꯤꯛꯁꯨꯅꯦ ꯃꯃꯥ ꯍꯥꯏꯕ ꯋꯥꯍꯩꯒ ꯄꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯥꯏꯗꯒꯤꯗꯤ ꯌꯥꯅꯤ ꯍꯥꯏꯒꯦ? ꯃꯥꯅ ꯈꯪꯗ꯭ꯔꯤꯉꯩ ꯑꯣꯏꯔꯗꯤ ꯐꯕ꯫ ꯏꯃꯥꯁꯦ ꯃꯥꯒꯤ ꯋꯥꯗꯕ ꯉꯝꯗꯦꯅꯦ꯫ ꯃꯄꯥꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯒ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯟꯂꯩꯃꯁꯨ ꯊꯣꯡꯖꯜꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯉꯁꯤ ꯃꯥꯅ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯍꯥꯏꯅ ꯈꯟꯕꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯕ꯫ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯔꯕꯁꯨ ꯑꯗꯨꯝꯅ ꯂꯩꯕꯁꯨ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯖꯤꯛꯇ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ꯫ ꯂꯟꯂꯩꯃꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤ ꯏꯝꯐꯥꯜꯒꯤ ꯀꯩꯊꯦꯜꯗ ꯐꯤ ꯌꯣꯟꯐꯝ ꯐꯝꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯆꯥꯎꯅ ꯑꯣꯇꯣ ꯆꯦꯟꯕꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯔꯣꯝꯗꯒꯤ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩꯅꯣ? ꯁꯅꯥꯍꯟꯕꯤꯁꯨ ꯍꯨꯝꯈꯤ꯫ ꯂꯤꯆꯠ ꯁꯥꯖꯠ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯂꯥꯛꯏ꯫ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯉꯟꯅ ꯆꯠꯈꯤꯕ ꯀꯌꯥꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯂꯩꯕꯥꯛ ꯆꯥꯎꯅ ꯑꯣꯇꯣ ꯊꯧꯔꯨꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯣꯠꯐꯝꯗ ꯂꯩꯔꯝꯗꯦ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯁꯅꯥꯍꯟꯕꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯗꯦ꯫ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯃꯅꯤ ꯈꯟꯅ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯂꯥꯛꯇꯕꯗꯨꯗ ꯀꯔꯤꯅꯣꯃ ꯈꯟꯅꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯂꯟꯂꯩꯃ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏꯅꯤ꯫ ꯃꯕꯣꯛꯁꯨ ꯅꯥꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯦ꯫ ꯂꯟꯂꯩꯃ ꯃꯄꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯌꯨ ꯐꯅ ꯉꯥꯎꯔꯁꯨ ꯅꯣꯡꯃꯇ ꯃꯤꯒꯤ ꯀꯥꯏꯅꯕꯗꯤ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯆꯥꯎ ꯃꯍꯩ ꯐꯅ ꯍꯩꯔꯁꯨ ꯃꯔꯥꯏꯕꯛꯀ ꯃꯄꯥ ꯆꯥꯅꯗꯕ ꯑꯣꯏꯕꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯐꯪꯍꯧꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯨꯄꯥ ꯑꯍꯜ ꯈꯔ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯈꯪꯂꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯆꯥꯎꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯀꯗꯕꯗꯨ ꯑꯩ ꯈꯪꯖꯔꯤ꯫ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ꯫ ꯑꯍꯟꯁꯤꯡꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯃꯝꯗꯦ꯫ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯒ ꯑꯗꯨꯝ ꯆꯠꯅꯈ꯭ꯔꯤ꯫ ꯑꯔꯥꯞꯄ ꯃꯤꯗꯁꯨ ꯑꯣꯏꯔꯝꯗꯦ ꯁꯅꯥꯍꯟꯕꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯁꯤ꯫ ꯊꯪꯅꯕ ꯈꯨꯟ ꯂꯩꯕꯥꯛ ꯆꯥꯎꯒꯤ ꯃꯆꯦ ꯑꯇꯣꯟꯕꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯤꯅꯤ꯫ ꯂꯩꯕꯥꯛ ꯆꯥꯎꯒꯤ ꯃꯆꯦ ꯍꯣꯏꯁꯨ ꯈꯪꯕꯒ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯅꯣꯏꯕꯨ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕ? ꯂꯩꯕꯥꯛ ꯆꯥꯎꯅ ꯃꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯃꯄꯥ ꯑꯩ ꯍꯤꯡꯂꯤ꯫ ꯑꯩꯅ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯉꯁꯤ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯔꯣꯏꯕ ꯑꯣꯏꯁꯤ ꯏꯆꯦꯗꯣꯟ꯫ ꯂꯩꯕꯥꯛ ꯆꯥꯎꯒꯤ ꯃꯆꯦꯗꯨꯁꯨ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯟꯂꯩꯃꯁꯨ ꯂꯥꯏꯔꯤꯛꯇ ꯃꯄꯨꯛꯅꯤꯡ ꯀꯌꯥ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥꯁꯨ ꯌꯥꯎꯔꯛꯂꯝꯗꯦ꯫ ꯑꯃꯨꯛ ꯊꯥꯈꯣ ꯍꯥꯏꯕꯗꯨꯁꯨ ꯌꯥꯗ꯭ꯔꯗꯨꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯦꯟ ꯉꯥꯅꯨ ꯑꯣꯛ ꯁꯟꯅꯆꯤꯡꯕ ꯂꯣꯏꯗꯨꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯕꯣꯛꯅ ꯁꯥꯔꯝꯕ ꯀꯣꯟꯅꯗꯨꯁꯨ ꯐꯤ ꯍꯧꯔꯒ ꯃꯇꯝ ꯃꯇꯝꯒꯤ ꯐꯤꯁꯨ ꯁꯥꯔꯝꯃꯤ꯫ ꯂꯧ ꯃꯇꯝꯗꯅ ꯈꯨꯂꯪꯁꯨ ꯆꯠꯂꯝꯃꯤ꯫ ꯃꯁꯥꯁꯤꯡ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ꯫ ꯂꯩꯕꯥꯛ ꯆꯥꯎꯅ ꯌꯨꯗ ꯇꯥꯏꯅꯈꯤꯕꯗꯒꯤ ꯀꯟꯅ ꯅꯥꯔꯛꯇꯨꯅ ꯈꯨꯠꯇ ꯄꯥꯏꯖꯔꯝꯕ ꯁꯦꯜ ꯈꯔꯗꯨꯒ ꯂꯧ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯖꯕꯗꯨꯒ ꯄꯨꯟꯅ ꯍꯦꯛ ꯆꯠꯈꯤ꯫ ꯂꯟꯂꯩꯃꯗꯨ ꯃꯅꯦꯅ ꯃꯁꯥꯗ ꯊꯦꯡꯉꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯅꯦꯗ ꯍꯥꯏꯔꯛꯏ꯫ ꯅꯦꯅꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯃꯅꯦꯗꯣ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯗꯕꯤ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅꯦꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕꯤꯔꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝꯔꯣꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯀꯔꯥꯏꯗ ꯂꯩꯔꯨꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯄꯜꯉꯥꯛꯄꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯃꯂꯩꯌꯥ ꯃꯧꯄ꯭ꯋꯥ ꯂꯥꯛꯄ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯈꯠꯅ ꯍꯪꯖꯩ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯐꯣꯟꯁꯨ ꯆꯠꯇꯦ꯫ ꯌꯨꯝꯒꯤ ꯃꯤꯅ ꯄꯥꯈꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯈꯔ ꯈꯖꯤꯛ ꯆꯩ ꯉꯥꯡꯕꯒꯤꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯏꯆꯦꯗ ꯁꯥꯎꯕ ꯅꯠꯇꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯕꯗꯣ ꯄꯥꯝꯃꯛꯇꯕꯒꯤ ꯑꯩꯒꯤ ꯂꯩꯐꯝ ꯑꯃ ꯁꯤꯟꯗꯣꯛꯎꯕꯅꯤ꯫ ꯅꯪ ꯅꯊꯟꯇ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯌꯥꯔꯣꯏ ꯁꯤꯗ ꯑꯁꯨꯝ ꯂꯩꯌꯨ꯫ ꯅꯣꯏ ꯐꯥꯎꯕ ꯂꯩꯍꯟꯅꯤꯡꯗꯗꯅ ꯇꯧꯔꯒ ꯑꯩꯗꯤ ꯀꯔꯝ ꯂꯩꯍꯟꯅꯤꯡꯉꯝꯅꯤ? ꯂꯩꯍꯟꯅꯤꯡꯕ ꯂꯩꯍꯟꯅꯤꯡꯗꯕ
ꯃꯗꯨ ꯑꯩꯈꯣꯏꯅ ꯎꯐꯝ ꯊꯣꯛꯇꯦ ꯃꯣꯏꯅ ꯄꯤꯗ꯭ꯔꯒꯅ ꯅꯝꯗꯅ ꯁꯦꯠꯇꯅ ꯂꯧꯒꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯏꯆꯦꯒ ꯏꯕꯥꯏꯒ ꯑꯁꯨꯝ ꯂꯩꯍꯧꯔꯣ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗ ꯅꯆꯤꯟꯗ ꯈꯛ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯐꯥꯎ ꯇꯥꯅꯤꯡꯉꯛꯇꯦ ꯃꯈꯣꯏꯅꯗꯤ ꯀꯌꯥꯝ ꯎꯁꯤꯠꯂꯝꯃꯣꯏ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯑꯁꯤꯅ ꯐꯥꯎꯕ ꯏꯆꯦ ꯍꯣꯏꯗꯤ ꯎꯁꯤꯠꯄꯤꯔꯝꯃꯣꯏ ꯃꯥꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯌꯥꯎꯅꯤꯟꯕ ꯑꯁꯤꯅꯒ ꯌꯨꯝꯁꯤꯒꯤ ꯍꯦꯠꯀ ꯁꯥꯔꯗꯅ ꯊꯕꯛ ꯑꯃꯒꯤꯁꯨ ꯑꯃꯒꯤꯁꯨ ꯃꯉꯣꯟꯗꯒ ꯍꯥꯟꯅ ꯍꯥꯏꯔꯗꯅ ꯇꯧꯍꯧꯔꯣ ꯏꯆꯦ ꯑꯩꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯤꯟꯅꯥꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯂꯦꯌꯥ ꯁꯥꯎꯅ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯆꯧꯕ ꯌꯦꯛꯅꯕ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯅꯈꯣꯏꯅ ꯍꯥꯟꯅ ꯎꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯃꯔꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯎꯁꯥꯁꯤꯡꯁꯦ ꯍꯥꯟꯅ ꯀꯛꯊꯠꯂꯒ ꯎꯖꯥꯎꯗ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕꯅꯤ ꯐꯔꯦ ꯁꯣꯏꯈ꯭ꯔꯕꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯂꯒ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯔꯔꯣꯏ ꯅꯈꯣꯏꯅ ꯕꯥꯏꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯪ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯈꯤꯅꯨꯀꯣ ꯏꯆꯦ ꯁꯤꯗ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯏꯆꯦ ꯃꯁꯤꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯃꯅꯤ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯣꯏ ꯏꯆꯦ ꯊꯕꯛꯅ ꯎꯠꯂꯛꯀꯦ ꯑꯩ ꯊꯣꯛꯂꯛꯈꯤꯒꯦ ꯏꯔꯦꯟꯖꯅ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯄꯜꯉꯥꯛꯄꯗꯨ ꯊꯣꯛꯈ꯭ꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯄꯜꯉꯥꯛꯄꯗꯨꯕꯨ ꯉꯁꯥꯏ ꯂꯥꯛꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯌꯨꯗꯅ ꯃꯥꯂꯦꯌꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯧꯕ ꯂꯥꯛꯄꯅꯤꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣꯅꯦ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯨ ꯌꯥꯗꯕꯅꯤ나 ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦꯅ ꯃꯊꯟꯇ ꯂꯩꯕꯗꯨꯗꯤ ꯃꯥꯁꯨ ꯃꯤꯅꯤꯅ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯑꯣꯏꯅ ꯌꯦꯡꯂꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯤꯕ ꯃꯊꯟꯇ ꯂꯩꯒꯦꯁꯨ ꯂꯩꯖꯔꯁꯅꯨꯗ ꯂꯩꯃꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯃꯔꯧ ꯂꯩꯅ ꯉꯥꯡꯂꯛꯂꯤꯕ ꯃꯥꯂꯦꯌꯥꯒꯤ ꯋꯥꯅꯤ ꯑꯍꯜꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯃꯥꯂꯦꯌꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯅꯔꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯅꯔꯛꯇꯦ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯃꯥꯒꯤ ꯆꯥꯒꯗꯕ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯂꯩꯃꯅ ꯍꯩꯃꯥ ꯕꯦꯃꯥ ꯅꯪꯗꯤ ꯀꯔꯤꯝ ꯆꯥꯗ꯭ꯔꯦꯅ ꯀꯩꯗꯧꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯈꯨꯃꯝꯗꯦ ꯂꯩꯃꯅ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ ꯃꯁꯥꯁꯤ ꯏꯁꯥꯎꯗ ꯁꯥꯎꯏ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯀꯝꯗꯧꯗꯣꯏꯅꯣ ꯁꯤꯕꯣ ꯂꯣꯏꯖꯤꯡꯁꯨ ꯆꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯅꯔꯒ ꯂꯩꯍꯧꯏ ꯂꯣꯏꯖꯤꯡꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯒꯨꯝꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯣꯏꯖꯤꯡꯅ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯂꯩꯁꯤꯂꯦꯝꯕꯤ ꯈꯨꯝꯗꯦ ꯂꯦꯝꯕꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯉꯣꯟꯗꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯍꯟꯗꯛꯁꯨ ꯈꯨꯝꯗꯕꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯜꯂꯛꯂꯕ ꯂꯣꯏꯖꯤꯡꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯍꯜꯂꯒ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯅ ꯍꯥꯏꯅ ꯈꯟꯕꯒꯦ ꯍꯥ ꯃꯤꯅ ꯋꯥ ꯍꯪꯉꯗꯤ ꯈꯨꯝꯍꯩꯇ꯭ꯔ ꯅꯪ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯑꯩꯅ ꯆꯠꯄ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯨ ꯆꯠꯀꯅꯤ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯅꯪ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯕ ꯃꯧꯅꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯨꯄꯥꯅ ꯈꯣꯏꯗꯗꯤ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯌꯨꯝꯗ ꯆꯠꯄꯗ ꯑꯩꯅ ꯁꯥꯎꯕ ꯅꯠꯇꯦ ꯅꯪꯒꯤ ꯍꯨꯔꯥꯟꯕꯒꯤ ꯂꯤꯆꯠ ꯃꯥꯟꯕꯅ ꯇꯧꯗꯣ ꯑꯩ ꯄꯥꯝꯗꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯝꯅ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯏꯔꯦꯟꯖꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕ ꯌꯥꯏꯌꯦ ꯂꯦꯝꯕꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯑꯣꯏꯔꯔꯣꯏ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕꯗ ꯑꯩꯅ ꯗꯗꯥꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯜꯂꯣꯏ ꯈꯠꯂꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯂꯦꯝꯕꯤ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯗꯗꯥꯁꯨ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯍꯣꯏꯒꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯁꯥꯒꯤꯇ ꯈꯟꯕ ꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯕꯅꯤꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯔꯤꯅꯣ ꯍꯥ ꯅꯪꯃꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯗꯗꯥꯒ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯔ ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯃꯥꯅꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯩ ꯄꯤꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯣꯏꯖꯤꯡ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯂꯩꯁꯤꯂꯦꯝꯕꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨꯗꯩ ꯊꯣꯛꯂꯒ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯃꯥꯁꯨ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔꯒ ꯂꯣꯏꯅꯅ ꯀꯩꯐꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯣꯌꯦꯡ ꯌꯦꯡꯗꯅ ꯆꯪꯉꯛꯏ ꯂꯩꯁꯤꯂꯦꯝꯕꯤ ꯆꯪꯃꯤꯟꯅꯔꯛꯄꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯤꯗꯨꯅ ꯑꯥꯗ ꯂꯩꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯃꯝꯗꯕꯤ ꯆꯪꯁꯤꯜꯂꯛꯂꯤ ꯀꯩꯐꯥꯗꯨ ꯆꯦ ꯑꯃꯗ ꯄꯦꯟꯁꯤꯜ ꯑꯃꯅ ꯀꯟꯅ ꯌꯦꯛꯂꯒ ꯂꯩꯔꯝꯃꯤ ꯃꯤ ꯑꯃ ꯃꯅꯤꯡꯗ ꯂꯦꯞꯄꯛꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯇꯧꯔꯤꯗꯨ ꯂꯦꯞꯄꯒ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯂꯛꯏ ꯀꯨꯏꯗꯤ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯧꯔꯤꯗꯣ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯈꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯌꯥꯃꯨꯡꯆꯥ
Nang nachalbu kauraroidro. Nahan kay nang bu unaba lakte haidana sauribro. Ay lanchari yambongcha. Kay fado, karino haibagi mityeng amana yengai. Laishilembi, security nupiduda. Dr. Yanggoy sanaka amta unaba yagadra. Dr. Dungasidi family function ama layredana laktri. Adom na haibaga gari ma thaujilakpaduda. Dr. Lai. Laishilembi so thaujilakliba gari duda yengi. Yanggoy sana gari dagi kumakpada Laishilembi leplaga layridu uraduna magi driver duda hairi. Aigi beksa, aigi Gavindam da thambiramo. Hoije, Yanggoy sana changshilak Laishilembi haiba natro nangi mingdo. Hoi doctor. Kayang kuirage lakba. Doctor do karukanuda. Chumna ming oina kaugira kanana hanbano. Che oina kaurage. Che, ngayak oire lakba. Nakoy yambong chaga wari sanarabra. Kaifa, kananom la ise nangu masakang dabro. Karino nang niye idubo. Kaifa do, Yanggoy sanagi makol taba dudadi mamay lay thoklaga yengak tuna noklai. Aduga, Yanggoy sanabuna hena khangna tawba mataw duda. Laishilembi tumin mapi ira chena yeng tuna lay. Ngay haglay raga, Yanggoy sanaga Laishilembi gado, Yanggoy sanagi Kevin da changa aga wari sanay. Yamna improve oire. Hidagoli chaw yaram daba. Wakaya nganglam daba duso. Kara ngang kumda na tawri. Yam thuna parakanida. Sidaidi nakoy ga puna yumda layradabani. Hoy che, ay napamba sodoni. Pumna makse, jena hotnabibagini. Siday koy gi thawni. Asum na ngayhak wari watay tawnaraga, Laishilembi susatkri. Yanggoy sanaso, namidang wairamgi, mayamdo check tawbalai. Mathang changuraga iroi loibada Kaifagi rumda changlakpadadi Kaifadu layramde. Yanggoy sana karay chatkrabano khanna koi thi. Rumdudagi amuk thoklaklaga atay staff singduda hangbadasu ui khange haiba amata yaudabadudha mayam changdana koi thi. Layriba pukri machaduda phawba chaina kakak thinduna layringai. Kaifadi toilet layriba adudagi thoklai. Yanggoy sanana Toilet ta thiba changuba mi do kanano mi amta lehaude haibadaine nupa amana lehaudabane doctor toilet loina mag thong hangaga lehaubani. Yanggoy sana Kaifagi manakta sangshilak wadi ngangdabi yamunna yenglai. Kaifa sunokshinnaraga makutna pairakpa laydu pirai. Yanggoy sana laudabi adumaklay. Aduga atay staff singdu chalhankraga Kaifa da tapna hangai. Nangna amumuk chimang mangisa kaygino. Nang sita singna anabra natraga kari karamba saklondano. Nangna mapam shidala ibasa. Nang kanano. Kaifa sunoklaga magi katam na chatki. Yanggoy sana mathanta wahang mayama mahanglaga lehawi. Health camp do loiraduna Dr. Singdo chatlamdaido khundugi miyamna makoy da layjaba sing khudol oina pinarami. Lanlay maso makoy inkol da panba chuja kharaga inchang kharaga heklaga cycle maning da hapaga thauraga lai. Nongsaba lanlay ma ubada nokphet tawi. Karigino di khangdabi nupi macha sida masasi singshinbagumna tawri. Cycle adu khamamaga khawdu pairaga laklaga nongsabagi makhutta khawdu phatpirai aduga. Yambadi natte doctor sumpi zaningdana purakpani ahawbasu natte naknabinuko. Nongsaba khawdu hanglagi yengi. Shidi ahawba ngaktanini nakoy da palira chujakse. Hoy nongma hekpa laktaridana shidi. Lakhaningdriro nangi se paisa piragi hektawni. Doctor na adumaynaga hayrakkadoba maludaba aduginida. Doctor nongsaba hoy laibak phakridako laysabi masak phajabinaga potka piraktana. Lakminaba doctor amana hayrakpani. Lanlay madu ikairi bahaydo oira male mamaydo nonthaki. Nongsabana karan ngangkrida angangsida. Angang oidrida ado angang simingdi kari kauba. Nungai kidreda Robert. Aina hangise kanadoinine. Doctor ay chalage. Asi hairamaga thuna chatpada mi amada thengjilaga toge amuk tawi. Ikairingai amuka hene ikairaduna hanna yengamda cycle do mamai thuna leithoklaga thauraga chatkre. Nongsabana nangna namdana angangse
ꯍꯦꯛ ꯏꯀꯥꯏꯍꯜꯂꯤ ꯆꯠꯂꯒ ꯀꯌꯥꯝ ꯁꯣꯛꯀꯦ ꯍꯪꯉꯨꯁꯤꯔꯣ ꯌꯥꯔꯦ ꯑꯥꯔꯀꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯆꯨꯖꯥꯛ ꯆꯥꯒꯦꯔꯣ ꯍꯦꯔ ꯅꯪꯉꯣꯟꯗ ꯄꯤꯔꯝꯃꯒ ꯑꯩꯅ ꯆꯥꯕ ꯍꯧꯅꯗꯦ ꯐꯔꯦꯅꯦ ꯑꯗꯨꯗ ꯑꯩ ꯏꯊꯟ ꯆꯥꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯅꯕ ꯒꯥꯔꯤꯗ ꯀꯥꯈꯠꯅꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯅꯣꯡꯁꯥꯕ ꯃꯥꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯥꯟꯅ ꯌꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯍꯣꯡꯗꯣꯛꯂꯤꯉꯩ ꯃꯃꯥ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯔꯣꯏ ꯍꯜꯂꯛꯄꯗ ꯆꯪꯉꯝꯃꯤ ꯐꯔꯦꯗ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯣ ꯑꯣꯏꯔꯗꯤ ꯁꯥꯔꯛꯀꯅꯨ ꯀꯣꯏꯃ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯤ ꯍꯥ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯕ ꯅꯁꯥꯒꯤ ꯁꯛꯐꯝꯗꯣ ꯃꯤꯡꯁꯦꯜꯗꯁꯨ ꯈꯔ ꯈꯔ ꯌꯦꯡꯕ ꯐꯕꯅꯤ ꯍꯦꯛꯇ ꯍꯥꯠꯄꯒꯤ ꯋꯥꯅꯤꯅꯦ ꯌꯥꯝ ꯊꯤꯔꯕ ꯍꯥꯏꯁꯤꯕꯣ ꯊꯤꯕ ꯐꯖꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯂꯥꯏ ꯑꯃ ꯌꯥꯎꯏ ꯍꯥꯏꯅꯕ ꯆꯠꯂꯨꯔꯕꯅꯤ ꯑꯦ ꯀꯅꯥ ꯀꯔꯤ ꯂꯝꯗꯒꯤ ꯅꯨꯄꯤ ꯍꯩꯃꯥ ꯏꯕꯦꯝꯃ ꯌꯥꯡꯒꯣꯏ ꯁꯅꯥꯅꯤ ꯀꯩꯅꯣ ꯍꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯉꯥꯎꯔꯕ꯭ꯔꯣ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯔꯤꯁꯤꯗ ꯅꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯁꯦ ꯍꯥꯏꯅꯔꯕꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯐꯦꯛꯇꯔꯤꯗ ꯆꯠꯈꯤ ꯏꯁꯥꯒꯤ ꯑꯌꯥꯕ ꯑꯝꯇ ꯌꯥꯎꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯂꯣꯏꯁꯤꯟꯅꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯒꯤ ꯁꯣꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯎꯅꯕ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯇꯩ ꯑꯃ ꯍꯥꯏꯗꯣꯛꯇꯕꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯀꯦꯕꯤꯟꯗ ꯑꯗꯨꯝ ꯆꯪꯉꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯡꯁꯥꯕ ꯎꯕꯗ ꯗꯥ ꯅꯣꯡꯁꯥꯕ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯂꯩꯔꯝꯕꯅꯦ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯁꯤꯜꯂꯛꯏꯅꯦ ꯅꯣꯡꯁꯥꯕꯒꯤ ꯋꯥꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ